Manipur gi irang SDPO anan hatpada lautuna biyawu nupa amasum NI na fari More da kuki singa matam kaktaba total sadang lautokri English singa ni kun go homdoi gi me degi hawrakiba Manipur gi kangluki irang gi manungda kuki militant sin attack sathaduna SDPO More songtham anan miya tahak thingna lautuna biyawu ni haiba nupa ma NI National Investigation Agency na fari hari faraba nupa dugi maming okho thang baite allies othang baite kawi Mare 1 number 7 kanan bank degini ma kanan bank ki balance authority ki chairman oirami hari NI na thadora ko siro laman hai English ngani ke kun go homdoi ki October 13 ka mathoida koki militant sing na noi kap sin na sathara ki attack to More gi SDPO sub divisional police officer songtham anan laikidaba thawdo ka mari leinana NI na case man lokot tu na sathara pa investigation ki saru am oina odkho thang baite More 1 number 7 degi phaki Koki militants na More da laiba Sunrise Playground da laiba police team amada satakhibe attack adugi lautuna bada odkho thang baite hakthing na saruk ya ki bamisa mane hari Koki militants gi attack adu da SDPO More songtham anand singha gi pukta nungmai maru ama pan bada gi lekhitabani thawdo adu ga mari lendana More police na case ma lokalaba matung case adu English ngani ga kunga mari gi March ta NI da sin rakhibani Thawdo adu ko mari lendana NI na satharakiba investigation ki saru am oina attack adu da siena ba kamgin thang gangte ko am suphakri case asida mari lendana makhata na siena basing phana ba investigation sa thari hari amaromda More 1 number 7 kanan bank ki hanagi chairman oiramba odkho thang baite allies othang baite bu NI gi team amana phakhiba dubu yaning da ba phongdoktuna More town manung da leibu dukan sing khudaka thonglo nakhi technopal ko kinupi singna ngarang ayuk More digi tholakpa AR gi Casper phawbu yauna AR gi gari sing khamduna sek tokhi NI na othang baiti bu fakhiba du kari maram gi no haiba khangmangamtri hari othang fakhiba gi mayokta ngarang numidang loudspeaker sijinaduna miyam khomaga loinana More police station mamangna koki nupi singna phamjinduna protest tokhi security ki thawong adu bu yaning da ba phongdok tu ngarang ehing nongyai digi National Highway 102 Imphal More lambi amasu More town yauna matam kaktana total sadang lokthokre hari panmaya badi lautuna ba man mawong amada MPS officer Anand bu hard ki ba case asigi prime accused ni haiba ex serviceman Assam regiment Philip Khaikhulal Khongsai amasumya asida lautuna bagi maralda Hemkhulal Mate kauba amayawna mi kharasu phagat ki balai krabani adumapo Philip Khongsai amasu Mate si NI gi special court na bail pikibni audio clip ki first generation copy pikhalakna ba Supreme Court na petitioner da khangkhri Manipur gi hanagi Chief Minister N Biren Singha gi ni haiba leak oirakhiba audio clip adugi mapung phawa first generation copy pikhalakna ba petitioner the Supreme Court na khankhri ngarang Supreme Court ki Justice Sanjoy Kumar na lusingbu bench ta case asigi hearing sataki leak oirakhiba audio clip aduga mari lendana haujuk phawa chapchaba forensic report ama piba ngamdana leiri karigi damak Manipur gi irang gi matangda leak oirakhiba audio dugi mapung phawa clip adu forensic ta Thadribano haina Supreme Court na petitioner da hangladuna petitioner oiriba Koki Organization for Human Right da audio clip adugi first generation copy edu pikhatna bakhanki ngarang satakhiba hearing adu Justice Sanjoy Kumar hai English ngani ga kungo homdoi digi haurakhiba Manipur gi kangluk irang aduga mari leidana Manipur gi hanagi Chief Minister N Biren Singha gi leak oirakhiba audio clip adugi copy digi hanjina copy taurak copy ama bu forensic lab ta asing ba khangtokna ba tha ba bisu wan thok laithi evidence adu bu test tongna ba hai ba khudingi copy tauthok copy ama tharak pa sina evidence adu gi asumba asing ba du manghali petitioner oiriba Koki Organization for Human Right ki makedi ki Manipur Police na forensic analysis ki damak mapung phadaba madi aran ba clip tharak I haina court thamki Organization asigi council oikiba advocate Prashant Bhushan audio clip adugi first generation copy edu pikhalakna ba yengsinjage masigi mathakta original device adu pikhalakla ba recording toriba mis adugi masak khangada boibana hauju phawu sinarakpa letri haina thamki State of Manipur amasum center gi makedi gi additional solicitor general Aishwarya Apatina recording adu case tauba ma report sembra forensic lab na sayol taruk lom sangani haina thamki ukrut
Koki militant singnabasingga combined force kuthonakri ngara ayu angan mapung ahumrom tarakpadigi hauraduna urkul district ki litan police station konba yaulen chipu hill range romdigi koki militant singnabasingna new heaven amasung tm kasom masing kul sing tamna bom amasung numai kapsilakpadigi combined force ki makedigi handuna kuthonakri thaudo osigi matangna police tagi phangma paun haibada litan ps ka irap lapna dana lairiba yaulen chipu singlom digi koki militant kharana pompi bom yauna nomai kapsilakibane hari makoina imphal urkhul lambi national highway 202 paring da lairiba new heaven amasum tm kasom na sing khul sing tamna attack sathaba horakpadigi manak nakpada lairamba state amadi central force ki combined team nasu attacker sing tamna nomai kapki nakalani gi marakta ayuk pung nipan tarakpa phawba leptana kuthonaki thaudo osida aso apan yawbagi paulekidi nomai kapna ba leplaba matungda combined force na attacker singna nongmai bom amasung kapsilakhiba mafam sing haiduna chingnaba singda sangsinduna thigumbagi thabuk sathari combined force ki masing yamna pa personal singna nongmai amasung bom kablakhiba mafam singda sangsilubada attack satharkhiba sing madudagi nanthokuna sakhibadagi miyo amata phaba ngamkidi makoina sizinaramba kusukulai singsu recover to bangam kiti hari thaudo osi kul ani sigi kunja singbu ngaksia nabagi damak central amasum state forcing deploy tauna kari gi damak thuali bano haina kunja singna piana ba phungdorakli khopung kaithel da yoma masum dukan taraga manga he na maina tumna sakri nanumidang pung taraga minit taraga mangarom tarak pada none district ki khopum subdivision gi khopum kaithel manakta leiba yum tara hen ma yauna kaithel asiki dukan mangarom maina tumna sakri hari thaudo osi electric short circuit gi horak po oigani hairaduna थाजबे अब मफमदगी फंग पावमदा दुकान अमसुम युम सिंग असि खंगौदन मै सकलकपदगी मनाक नकपद लैबा आसाम राइफल्स अमसुम खुंजा सिंगना कन्न बोहनखी मै सकलकपद दुकान अमसुम युम मनुंगदा थंबा एलपीजी सिलिंडर मंगा तर रोम स पखाइरकपद नतना दुकान सिंगी मनुंगदा पेट्रोल अमसुम डीजल योनबा यौरमना मै कनबदा अवाबखी थाउदो असि की पाव फंगमदगी नोनेगी फायर सब स्टेशन mai kanana balak pada su kilometer nifu hena lapna bigi mathakta lambi gi nakal da hobo wagi waton sing hai thaduna lerambadigi kakthatlaga khopum dana lak pada pung ohumlom sangbadigi ayamba dukan amasum yum sing kanba ngamhaudrari thaudo si manis jaiswal koba miyoema ki dukan degi horak poigani thajanadi mai sakraba dukan singi manungda variety store pharmacy amasum hardware gi dukan sing yauri dukan ayamba ubak na saraga zingana kupane hari mai sakraba dukan mapugi manungda tungpau lakshmi tungbauliyo amasum william na singbu yauri aduga yum singi manungda apunba kakhalung pg rongmai amadi singsuk pau na singba yauri thaudok thokpamda khopum police laktuna yengsingkhri yamna sauna thokiba mai sakpagi thaudo oirabasu miyo amata aso apan nang haudre hari thabak compensation lauzaroi Ishu ani bu mangha du uduna leiri makhoi ani gi mathong mangam pangthokpagi ayaba miyam dagi lauzari tha sig taruk amasum taret ki lona ba hingi nongai matung pung amaga minute mangarom tarakpada trong laubi awang lekai de thokiba imung da bom kapsin bagi thaudok ta bom ase na pan badagi lekhidraba oinam tomthin sehi manga masum ha ki masanupi yaisna tha manga gi mapu bok oinam babu ton gi sirolamada Ishu ani gi mathong mangam pangthokta duna leiribasi mama mapa isa nupa imau nupi amadi maku maben aikhoigi mangha du uduna leiri masini hena aikhoida awaba pirari maramasni issue ani gi mathau mangam pangthokpagi ayaba du miyam dagi lawsari haina phongdorakli laikhidraba pikliba angang ani gi mapu bok oinam babuton gi sirul asina makhata na hai issue ani gi mama imau nupi oinam ongbi phyroism Benita buna thina soktuna soinaiwi ohenbiramki masigi mathangda laibak miyam horaktuna anakpada leiba sifagi camp ta pendabigi khulaw lauksilubada central security na nomai kapaktuna mitei athauba isil inaw ahungi thawai manki mathang sa tharakpa Manipur gi tampak lamdam khudimakta laibiriba laikai khudimakta wakat mifam phambiduna laibak thiba thaudo adu yaningda phungdok pirakhi Rally masing tingam dana satpi duna apun makulau lauminaki. Rally tingbagi mingda isil inaw isal isi kya gi mathaka security force na kulai tharak padagi saina singbu kha siktuna khangbi khiba masing tingam draba asu apun kya bu ithaudang ni khangbiyo rasmi disti na mathwai kan ngam hodraba issue ani amadi sokhorabi imau nupi yauna
pusilakpa aso apan khudimakpu sel amata lauduna thawai yauna layengbirakpa punamakpu ikoknona thagatpa phongdoksabaga loinana mapok asigi singma ngamlaroidaba lamanton sinjari haidi laikhidraba isu ani amadi ihau asida mamangdagi hauraga ngasi phawba mathwai katpikhiba athawasing aso apan yawbagi saina khangbiribising asigi justice phangnaba honabada miyamna makhatana sumating pangbiu lengana aigi isu ani laikhidabagi mingda mama mapa ani gi thabak compensation aikhoina lawzarui isu ani laikhidaba imau nupigi aso apan amadi yunggi akai tu asigi wahaudagi asi ana aso apan yawribising asigi texak lengana lawbiu apa apun kudimak condition yauduna thadokpiu makhatana apa apun tobiyuno isu ani gi mathong ngam tawjabada miyam punamakna su saruk yabiyu haidi makha tarakpada lengan isu sing hatpada mihatpasing athuba matamna puthokpiu amadi laiba asibu kannanaba miyamgi apamba NRC athuba matamna thabak tu onthokpiu hainasu lengaki miyeng sing silakli High Court na affidavit amasum action taken report file toroknaba matam pikri National Highway yauna lambi singda satok sasin yahandabagi mayokta High Court file torakpa public interest litigation Imagi Mairagi President Thoksom Sujata Sai Nifuga mga apokpati is nongyay singjamay mathak Thoksom laikai da laibana petitioner oiduna Manipur gi National Highway singamasum tampaki mafam singdagi miyoy singna maru oiba lambi singda sathok sasin tawda athingba pirakpagi mayokta High Court of Manipur file torakhiba public interest litigation PIL number 27 of 2025 ki makataba wayel satakri court asigi Chief Justice M Sundaram Justice A Bimolna nahan PIL asik lakot court ki maikai digi TI Sujata gi PIL asik kaktanatana PIL number 22 of 2024 9 of 2024 yauna PIL sing asiga mari lenaba miscellaneous case PIL number 20 of 2025 21 of 2024 37 of 2025 39 of 2025 supuna lakhi TI Sujata gi PIL asigi respondent singna Union of India gi mutsinba Ministry of Home Affairs gi Home Secretary Ministry of Defense gi Defense Secretary 57 Mountain Division Laimakhong gi General Officer Commanding Manipuri da laiba Inspector General Assam Rifles South Manipur lenga ki mutsinba Chief Secretary amasum DGP Manipuri Court na PIL sit laukalakpada petitioner gi maikaida council maihobam Rakesh na mating panglaga senior council khaidem mani na lepki petitioner gi council gi maikaidi ki wakat asiga mari leinana miyam na mayuk narakliba Khudong sada basing asigi yengladuna athuba matamda PIL asiga mari leinana court na wakat asiga mari leinana miyeng sangbiu haibagi prayer tokhi court na nakalani maki submission sing taraba matungda PIL asigi respondent number 3 oiriba 57 Mountain Division gi GOC gi maikedi gi wakat asiga mari lenana affidavit ama file toroknaba sayol ani gi matam pikhi duga state respondent gi maikedi lepkhiba additional advocate general dana PIL asigi matungina state lengana lokat pathabok singi action taken report piraknaba matam spikhi loidana wakat asigi makhata ba royal mathang thagi taraga mangada sathanaba kona lepki karigumba wakat asigi royal satharakpada mari lenaba respondent singi maikaidigi thengthabagi thawdok sing mayuk na halaklabadi kona aphangba record amasum submission sing yumpham oidana wakat asigi royal makha satharakani hanisu phongdokhi haidi Panmayabadi May English ngani ga kungo humdoidigi haurakhiba Manipur gi tamthiraba lana sigi Khudong saba lauraduna Tampaki district singi miyamna National Highway sing yauna maru oiba lambi singda mauksagumna ayat apan yauduna satok sin tawba ngamdana lairaklibani TNL na bongi attack condemn tarakhe Ngarang ayuk pung ahum tarakpa duwai kuki militants na New Haven Village sa tharakiba bongi attack adugi matangda tangkul nagalong TNL na akan mamong na yaning da bafong dorakrip thawdo adugo madi lainana combined force na urkul district ki tuwan mapamsingda combing operation sa thakriari lamgi wahawdagi khul ani khatnaduna nungsinabagi mari taknadringayda laingana miyeng sangbiyu M Asungkop lamgi wahawdagi khulani khatna sainaduna nungsinabagi mari taknadringayda laingaki miyeng sangbiyu haina Thayong village ki ningthau M Asungkom na phongdorkli wafam asi ngarang nungtil pung anirom tabada Thayong khul pangthok pawgi mifam amada phongdokladuna magna makhatana haikibada Kangpokpi district ki lamlai AC gi manung sanba Thayong khul gi
hingnabagi mafam ama oiriba Kombirai part saisigi February 15 yauna Nongpok Hairok Development Committee na JCB sijinaduna anobu kultana buhonarakli masilenga ki mari lenaba singna yengsinbiyo ACC ki manungsana leiriba Thayongkom village asi aribu khul ama oibda natana khul sigi akoibda khundari khul kyagi miyoi singa ngasi phawba nungsi chandana hingminana buhonaduna lakli adumoinama saisigi February 15 gi hoduna Nongpok Hairok Development Committee na khul asigi lam oiriba acre 15 pak chawba Kombirai part asi JCB sijinaduna anobu khul ama tanaba honarakli tawbigano mafam asida matam matamgi oiba thabak su nomduna Thayong khulgi miyamna punsi hingnaba honajariba mafamni masida ikhang khangawdana committee asina mafamsi kokthokduna khundanaba honarakpasida Imphal East District DC amadi lamlai PS ta si role ama thaduna phibamsi yengsinbina haijakhiba leiraba sungasi phawba thabak on onthokpirakpa leitri khul anigi marakta khatna sainaba thoktringai sida mari lenaba singna yengsinbiduna khunja singi ayaba yauduna asiguma thawong sa thabiganu hainasu phongdokhi hairi Amaromda Kom Union ki President Sartok Ataw Komna Phungdokhibada Lamdam Sida Makal Kayagi Irang Thoktuna Lairingai Talak Sida Kom Phurupna Sai Yangkhai gi Mamangdagi Hingnabagi Lambi Oina Sijinarakliba Mafam Sida Pangthorakliba Thawong Sinuwaiti Masina Mafam Sida Khundajariba Kom Phurupki Hingnabagi Lambi Thatatpibaga Mane Iramdam Sida Satnabi Ama Oina Akanbada Akanman Asonba Bunam Thabagi Hainabisi Thadokminasi Haina Pawgi Mifamaduda Makhatana Su Phungdokhi Hi laksin bada miyoi taruk siri Madhya Pradesh ki Narmada Turel da leiba bagi dam da lam koiba miyoi kuntra rom tong hi ama laksin ki bagi thawokta haujuk paw bada miyoi taruk siri miyoi mapan thi ba khangdana leidi haina agency ki pawna phongdorakli hi asi khangawdana humjilakpa akan manung sitna mathak makha onthohan ki badagi laksin ki bani hi laksin bigi paw hek phangbaga emergency response team singna khonglei thuna action lokhatuna isingdagi Miyoi taraga mga kan mangamki State authorities ngi maikei State Disaster Response Force SDRF tharakibaga loinana haujuk phawba thiba khangdriba lam koiba miyoi singadu kannana ba thabak thorom sing pekhat pau khreari kanmangam laba miyoi taraga mga du anakpada leiba analeng sing pukhatuna leng sa thapau khre hauji Bargidam da Jabalpur gi collector Ragachandra Singha yauna senior police official kya gi miyeng makha rescue operation sa thariyan su Pawag sa namakata na Phungdorakli.